WANGOO TERAKHONG MEICHAKPI CHINGKHONG SING CHANBA CHATPADA KUKI KHUTLAI PAIBA SINGNA MEEHAT THINA HATOKPIKHRABA SINGE IMUNG MANUNG MEEOI SINGA UNADUNA RPA ATHAWALE National Secretary MAHESWAR THOUNAOJAM WARI SHANAKHRE KHONGCHAT ADUGI SARUK AMA OINA WANGOO GI AKOIBADA HAI AHING YAREKTUNA KHUL NGAKLIBA IMA IBEL SINGASU UNADUNA WARI SHANAKHRE KHONGCHAT ADUGA MARI LEINANA MAHESWAR THOUNAOJAMNA HAI KHUTLAI PAIRAGA LAN YAUBASU NATTABA NOMAGI CHARA TANABA SING CHANBA CHATKIBA MEEOI MARIBU KUKI KHUTLAI PAIBA SINGNA HATKIBA ASI लाइबक थिबने थौदोक थौफम अदुदगे सुमनतगे मीटर चनिरोम तमक लापना पैरामिलिटरी फोर्स सिंगसु लेदिबने मखोय लेना लेना थौदोक असि थोकलिबा असिनदे मखोय लेबगी मथौ ताद्रे हाइबने हिरम असिगी मतांगदा सिक्युरिटी एडवाइजर नसो नाथैदुना लेबा यारोय मीचम मियाम ngakpa ngamloidaba oirabadi security advisor Shinbana Achumba Khongthang Oigani hainaso bangna makatara fondokhe Oji akoi praja miyam se loina khangabani karino haibase loina khangaba ngatani sida akoina ngatang noningi khaki prosen pizaraga paracetamol pizaraga thembagi taba thembadu yararo hojikti karino akoi solution achakpa decision mokoida kuki terrorist sing se baru phuna muthat pai kai action lawrage kari law yaw lawrage security advisor kari lawrage unified command pari bi mission kai lawrage lawdre adu talima singdopi ro lawgado mi ma thambiro kari gino haima tamda hojik Toy ba tawdok sigi manak 200 meter da central forces layena tare adu tare kadi kai do bagi tawdok tholi ba no haiba dunia ba makoi lai haiba gi thaza bagi natro makoi changjarui do adu tare kadi imale ba ki ba famsi da atopa country da chatpa chuna taba imale ba ki ba famsi da bu jaga amada thabak suba yadra kadi akoi state sila lai bagi country sila lai bagi kai wahan thok oi doino ba hing chupa akoi se leire li a leire aduga ka pai do kuki na ka pai adu maharisi men sikim hande bom am ta su halu no mem ta su ko ri ligem da leiru adu chenge no moi la mai ta du hai ang khoi de leite ade adu khoi sire ju sire gen hingi bi ngasi bo ju leite hinga do nungdang de khoi chak ro in ta la bani mai tai a la o mai tai la o ka laura bani se bahar kuki na laura bani se tar bani ase khoi hinga do manipur sarkar gi police kai na jo amat ka sum ta ngam se kari maram gi no kam ngam oi de ba di khoi hatok piro khoi isa na ya jare khoi hatok piro ha ba se adu manipur sarkar na si ji khitang meng changbiraga akhoi na wari ba se KUKI si kamaina adu Indian sarkar si Indian army ka jalo chokbi kara akhoi bolo kari kai je akhoi thengna sargi asi ni akhoi ni akhoi gi ibung ipar meyam adi isa singchina khungang lai si kari maram gino moina mayek sengna ngak tabate natro IS IPS oidoba mayam duna lairik lesu ta thawai yaw na legadoba isa singchina ngasi khungang lak tan nomai pai lak tan tawri se kari maram gino adu moi kai khan mangam dri se kari gino ba akhoi manipur gi maitai masa singja loina manghal lage habro adu idi akhoi kyang khoina khangam leikise akhoi ju tawba ya ba akhoi thengna ba ya ba akhoi ju khut khulai pibiro akhoi maira pai bi ima singju yom na khulai loi pibiro akhoi thengna jarage ma gi central adagi manipur gi kanu state force am tu yobiro no adu ta da akhoi lanje mai pak ner ba akhoi honna jarage